우리 이거 와다 남 상영한 게 이거기 샘 이자이bungo 미레나 주기 리가스 또 와이나 또 도록버시다기 거의 라이카이다 마이라 파이비 famjariba ꯑꯩꯈꯣꯏꯁꯦ ꯖꯨ ꯊꯛꯄ ꯀꯥꯡꯕꯨꯅ ꯖꯨ ꯌꯣꯟꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯅꯣꯏꯅ ꯑꯍꯥꯟꯕꯈꯩ ꯊꯤꯡꯖꯕ ꯁꯥꯔꯤꯗꯨꯗꯤ ꯀꯔꯤꯗꯧꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯛꯄꯤꯔꯦ ꯆꯥꯕꯤꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯝꯕꯤꯗ ꯖꯨ ꯄꯦꯄꯥ ꯊꯝꯃꯒ ꯏꯁꯩ ꯁꯛꯇꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯣꯏ ꯎꯕꯗ ꯊꯨꯟꯖꯩꯗꯅ ꯇꯧꯕꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏꯗꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯦꯅꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯗꯥꯏꯇꯣ ꯄꯨꯝꯅꯃꯛ ꯄꯨꯕꯤꯒꯗꯕꯅꯤ ꯑꯩ ꯁꯣꯏꯅ ꯈꯜꯂꯒꯗꯤ ꯑꯩ ꯌꯨꯝꯒꯤ ꯏꯆꯥ ꯏꯁꯨ ꯆꯣꯡꯊꯣꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯁꯤꯅ ꯂꯝꯄꯥꯛ ꯇꯥꯟꯅꯔꯛꯀꯅꯤ ꯃꯁꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏꯕꯅꯦꯅ ꯂꯧꯏ ꯑꯩꯈꯣꯏꯅ ꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯖꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯗꯩ ꯅꯤꯁꯥ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯅ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠꯇꯅ ꯈ꯭ꯋꯥꯡꯗ ꯈꯥꯡꯆꯦꯠ ꯁꯦꯠꯇꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯗꯨꯅ ꯀꯥꯡ ꯇꯨꯃꯤꯠ ꯃꯔꯛꯇ ꯂꯦꯟꯗꯅ ꯈꯥꯡꯗꯅ ꯂꯩꯔꯛꯏꯕꯁꯤꯕꯨ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯂꯣ ꯃꯁꯤꯔ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯀꯔꯝꯕ ꯈꯨꯟꯅꯥꯏꯗ ꯊꯝꯖꯦ ꯍꯥꯏꯕꯅꯣ ꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯡꯅ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯊꯤꯡꯗꯅ ꯂꯥꯛꯄꯕꯨ ꯉꯁꯤ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯀꯨꯞ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯤꯕꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯛꯏ ꯑꯗꯨꯅ ꯖꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯐꯣꯔ ꯀꯥꯞꯄ ꯌꯥꯔꯣꯏ ꯅꯤꯁꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯖꯔꯛꯄꯁꯦ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯊꯤꯡꯉꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯤꯔꯒꯁꯨ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏ ꯁꯤꯕꯗ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯤꯡꯈꯤꯅꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯤꯡꯒꯅꯤ ꯖꯨ ꯌꯣꯟꯕ ꯖꯨ ꯊꯛꯄ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯦꯞꯆꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯔꯤꯒꯥꯏꯁ ꯇꯧꯈꯤꯕ ꯖꯨꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯄꯤꯌꯣ ꯑꯩꯈꯣꯏꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯉꯁꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯈꯣꯡ ꯅꯤꯁꯥ ꯊꯤꯡꯕ ꯂꯨꯞ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯃꯩꯇꯩ ꯂꯩꯀꯥꯏ ꯑꯃꯗꯤ ꯅꯦꯁꯇꯥ ꯀ꯭ꯂꯕꯅ ꯂꯦꯞꯇꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯀꯟꯕ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯜꯂꯛꯏꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯅꯤꯡꯊꯧꯈꯣꯡꯗ ꯅꯤꯁꯥ ꯊꯤꯡꯕꯗ ꯑꯃꯨꯛ ꯈꯔ ꯏꯪꯅ ꯂꯩꯔꯝꯕꯗꯒꯤ ꯆꯥꯕ ꯍꯦꯟꯖꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯗ꯭ꯔꯒ ꯀꯌꯥ ꯒꯨꯂꯤ ꯀꯌా ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯈꯣꯡꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯚꯤꯜ ꯁꯪꯁꯊꯥꯟ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅ ꯄꯨꯂꯞ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤ ꯐꯥꯎꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯉꯛꯄ ꯐꯪꯅ ꯗ꯭ꯔꯒ ꯀꯥꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯒꯤ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯀꯌꯥ ꯑꯃ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟ ꯀꯌꯥ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯂꯦꯞꯇꯅ ꯔꯤꯍꯦꯞ ꯁꯦꯟꯇꯔꯗ ꯃꯁꯤꯡ ꯈꯪꯗꯅ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯊꯧꯈꯣꯡꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯂꯦꯞꯇꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯃꯦꯟꯅ ꯖꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯖꯨꯗ ꯑꯃꯗꯤ ꯗ꯭ꯔꯒꯇ ꯁꯤꯖꯤꯟꯅꯔꯝꯃꯤꯕꯁꯤꯡꯁꯤꯅ ꯂꯩꯀꯥꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨ ꯅꯤꯁꯥ ꯆꯥꯕ ꯁꯤꯡꯁꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯦꯛ ꯇꯥꯕꯗ ꯇꯧꯔꯤꯕ ꯂꯤꯒꯦꯂꯥꯏꯖꯁꯦ ꯀꯔꯥꯏ ꯌꯧꯅ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨꯗꯤ ꯈꯪꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯖꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯒ꯭ꯔꯥꯎꯟꯗ ꯑꯃꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯆꯥꯕ ꯅꯤꯁꯥ ꯑꯗꯒꯤ ꯊꯛꯅꯤꯡꯕ ꯃꯑꯣꯡꯗ ꯊꯛꯄ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯩꯈꯣꯏꯅ ꯈꯨꯐꯪꯅꯅ ꯐꯥꯔꯒ ꯅꯍꯥꯟ ꯋꯥꯔꯗ ꯅꯝꯕꯔ 7 ꯅꯌꯥ ꯀ꯭ꯂꯕꯇ
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯗ ꯆꯪꯉꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯖꯨ ꯊꯛꯄꯁꯤꯡꯅ ꯑꯍꯦꯟꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤ ꯑꯗꯒꯤ ꯉꯔꯥꯡꯃꯛꯅ ꯑꯩꯒꯤ ꯏꯁꯥ ꯅꯦꯁꯇꯥ ꯀ꯭ꯂꯕꯀꯤ ꯑꯦꯔꯤꯌꯥꯗ ꯋꯥꯔꯗ ꯅꯝꯕꯔ 6ꯇ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯑꯣꯡꯗ ꯌꯨ ꯊꯛꯆꯜꯂꯒ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯖꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯒꯔꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯤꯁꯥ ꯊꯤꯡꯖꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯌꯥꯝꯅ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯑꯒ ꯋꯥꯍꯩ ꯈꯣꯟꯗꯥ ꯐꯖꯔꯛꯇꯕꯁꯤ ꯅꯤꯁꯥ ꯊꯤꯡꯕ ꯅꯥꯏꯅ ꯃꯇꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯥꯛꯏꯕꯁꯦ ꯏꯃꯥꯁꯤꯡꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕꯤꯅꯨ ꯑꯗꯨꯒ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯨꯗ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯅꯤꯁꯥ ꯊꯤꯡꯕ ꯂꯨꯞ ꯑꯩꯈꯣꯏꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯤꯁꯥ ꯊꯤꯡꯕ ꯂꯨꯞ ꯅꯤꯡꯊꯧꯈꯣꯡꯒꯤ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯌꯨꯒꯤ ꯃꯇꯥꯡꯗ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯀꯥꯕ ꯌꯨꯁꯦ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯛꯄꯗ ꯏꯀꯣꯅꯣꯃꯤ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯄꯣꯄꯤ ꯒꯟꯖꯥꯅꯆꯤꯡꯕ ꯅꯤꯁꯥ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯒ ꯏꯀꯣꯅꯣꯃꯤ ꯐꯒꯠꯍꯟꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ